Matam kharagi mamangda social media da viral oikiba nungmai ahum mari paiba Kuki militant ama Burma da land kapada Sire haina social media singda thaganadakle makhataba update ngaiminase None district ki Laikot Kuki village da khulai paiba singna kanamong da attack thanakhre yumai thanakhre haide Kuki masung naga phurup anigi marakta hoje akanamong da ongkhanariba asige manungsanna ngasayu anganba pung mangarom taba matamda None district ki manungsanba Laikot Kuki village da naga ki khulai paiba singna akanamong da thanakhre thodo adu da nakalani ki marakta akanamong da thanakhre haide makhatana khulgi yum ke amasu mai thanakhre haide Pausin makhatana haidibara naga khulai paiba sing aduna khuladu da attack thanakhre aduda kunja volunteer singna license single barrel sing sizinaduna handuna nongmai kapnakhre adubu naga khulai paiba sing aduna mortar shell yauna apha makhalgi nongmai sizinaduna attack thanakhre aduna maram oiraga village defense force ki kangbu sing adu mafam adudagi mathwai hingna basena khi haide Makhatana naga khulai paiba sing aduna khuladu yum ke amasu mai thanakhre thodok sing aduda misimina thopagi paude leite haide thodo aduga mari lena Kuki NP Manipur na thadorkiba zerol amana hairibana ngasayu anganbada khulai paiba sing na Laikot village ki wifi community singda attack thanakhibadu akanamo ongda condemn tawi thodo adu utlagi group sing na sathaba oigani haina mara sirakle manungi oiba yanadaba kayana maram oiraga Laikot wifi village mai thakibagi thodo si yaba ngamloi thodo adu da awaba taraba singi mung manungi awaba da saruk yare law enforcement agency singna hiramasagi matangda akanami yangsangduna isam mayam sing adu ngak sen bagaloina na thodo se senariba sing law gi matungina charak pigadabane Kuki NP Manipur na community asigi manungda natraga mapandagi oirabasu makhal khudimake hingsa gi thodok singi mayokta leple haide Kuki NP Jiribam Tamenglong and None district na thadrok paserol amana haidibana ngasayo anganbada Laikot Kuki village da NSN IM ni singnaba singna attack thanakhibagi thawong adu akanamong da condemn tawi thawong adu maralajadaba misam mayam singda sathaba attack amani haina lawbaga loinana thodo aduna mafam adu da lairiba santi amasung security da sauna akiba pire None district ki asiguma khudong thininga oiba area da matik chana security arrangement tawdabana asiguma khudong thiba thodok sing asi thoklebane misam mayam sing ak sen ba habsi government ki tawkhum thokpa mathaune thodo asigi matang da central government Manipur government amasung marilena ba authority na miyeng sangduna athubada investigation sathagadabane loinana mara laiba sing adu matik chaba serak pigadabane asiguma thodok sing asi matung thoktana ba security ki ahenba section thorang su khatgadabane haide nakala maramdana atopa source amaki matungina nungba dagi sangsilaga leiba Laikot Kuki village Kuki kharana mai tharamle haina phonglakle Laikot Kuki village mai thaba naga singda taina basu yauri haina thamlakle None district ki Laikot Kuki village da ngasayu pung mangarom tabada masakhang da khulai paiba singna attack sathaduna yum khara thanakhre mai thaba gi thodo adu Kuki NP di Kuki masel gi marakta thokpa tam thiraba thodok ne haide aduga kangbu kharana de naga da taisena bahonare mafam adu phangba pau gi matungina village volunteer singna single barrel gi license pen sizinaduna attack thanakhliba miyoi sing aduga mayoknana bahonakhe adubu apha makhagi khulai paiba attacker sing aduga mayoknaba ngamkhide attack thanakhliba miyoi sing aduna khungangi yumki amarom mai thaduna amata thohankhe thodo asigi matangda Kuki NP Manipur na thadorpa serol amana hai None district ki nungba subdivision gi manungsanba Laikot village da ngasayo paifai furuki mathakta attack thanakhibba khulai paiba sing adu UTLA gi kangbu amanane nunggi oiba yanadaba wafam kharana maram oiraga masamaki furuki miyoi sing ngak sengadaba UTLA na Laikot paifai village da yummai thabagi thawong thanakhliba si condemn tawe phana nungainadaba leirabasu masamaki furuki mayokta ka henba thawong thanakhliba si yaningde law enforcement agency singna khudakta mathau taba section thorang lokhatuna maralajadaba misam sing ngakpi senbibaga loinana thodo se senariba miyoi punamak logi matungina matik chaba serak phanghangadabane Kuki NP Manipur makhal khudimaki hana sunaba thawong yaningde athu matamda akhanaba miyeng sangbidona engtapa phibam hanjan hanbinaba honabiyo hana su phongdorakle aromda Kuki tribe singi apex body ni haba Kuki NP Jiribam Tamenglong amasung None District ki Department of Information and Publicity na thadroko zerol amanade None district ki Laikot Kuki village da ngasayu attack thanakhibadu NSN IM ki group sing ani haina maral seri hari Kangpokpi da staff selection commission ki exam center lehana ba Nemcha kipgen ki wafam yabiraktre hari Kangpokpi district da leiba Presidency College ki IT center modbung da staff selection commission ki exam center oihana ba
Deputy Chief Minister Nemcha kipgen hijakiba wafam commission yabirakidre. Staff Selection Commission ki Chairman S. Gopal Krishnana Deputy Chief Minister thanakhre serol amagi matungina Manipur Staff Selection Commission ki anova exam center hangdoknabagi wafam ase commission ka mari lenaba singna yamna kumna khanare Kangpokpi district ta leiriba candidate singna atopa mafamda chalaga exam thabada thengnariba khudongchadaba singi matangda Kuki Students Organization na pukhalakpa wafam su kumna khanare Manipur ki oina hauze SS ki exam center ahum lai hariba mafam sing adudi Imphal Churachandpur amasung Ukhrul dane State ki park sawa amasung apunba mising yenglaga exam center ahum thamliba se matik chare haina lawi Ukhrul da leiriba exam center si Kangpokpi district ta thangnana leiba maramna Kangpokpi amadi akoibagi candidate singna Ukhrul da chalaga exam thabada thoina kaiba leite asigumba phiba mayam asi yenglaga commission na Kangpokpi district ki modbungda henba exam center ma hangdokpa maram chade haina lawe adu moinamak chathokasin khudong chadabagi matangda pukhalakliba wafam adu kumna yengsilaga matung tarakpada commission kari tawba yabagi habadu khanaragani haide Kuki misam mayam kanto sabal phawa kumtharaktuna protest thanakhre haide maitai sing sangba thengliba lanmigi outpost land sinhanduna Kuki gi misam mayam lising amaro maitai singna khundariba Imphal West ki kanto sabal phawa sangsilaktuna protest thanakhre Housing Yaki Mamanda Kuki singna protest tawriba mafam adu maitai singi khul oijaraga su miyoi amata leinadraba lanjena khraba mafamne Laimak Hongdagi kumtharakpa masing yamlaba Kuki gi nupi amasung nupa sing aduna army gi outpost lan thoktuna laklaga makhoi gi hingnanabagi polam sing yahallo maitai amasung naga sing manaraga lambi thingba tokhallo haibana singba tongan ba play card sing paibagi mathakta kholaw kya su lauke Kuki gi misam mayam adu mafam adudagi hanjuna changsindana ba masing yamlaba lanmi mayam ama thoraktuna thatle Police Pastan Karasuma Pamada the Labor Way, Masigasumata Pomi Kambo Amaso, Kuki Sing Select Libaduga, Iuda Unabama Pamdalay, Kuki Tauranga to Tenganaba Maitegi Kambo, Sumatang Kanto, Sabalom the Sang Selapa Uri, Irang Toktanaba, Landmin Honari Haide. Oza nek laga salairam lay khongzom da leba Lalit Madhop Sharma Higher Secondary School da anekpo oza mari leiramba thengnare haina MSF ki Vice President Prem Ningombana khuyek piduna thadorokpa cherol amana phongdorakle cherol sina hai mahiroi amasung miyam gi yaifanaba kumja 2021 gi August gi hauraga high school gi thakta leiramba mahiloi sang taramapan Higher Secondary gi thakta pukhatkre MSF na asi Thawal district ki khongzom da leba Lalit Madhop Sharma Higher Secondary School amadi district asimaki nopok Sengmai da leba Sekmai Khumbi Higher Secondary School ge phibam yengsin ke school nimak headmaster headmistress na salaiduna leramba thengnarakhe Lalit Madhop Higher Secondary School da de aneko ozamari leramba thengnarakhe Class 11 Science Stream Khak Hangdok Liwe Scholarship Puna Mahiroi Taramanga Lerame Sekmai Khumbi Higher Secondary School da Puna Oza Kungamari Neklaga Salairamba Thengnaraki Haide Protesters sing thanakhre order tawkhre Nagamisam taruk tam thiba mihata hat khibadu da janaba sing phagadabane haina NS2 Imphal Dimapur lambi paringi namdailong da economic blockade ki khongjang sangsilba protesters sing ahead ba security force thajinduna thanakhre Manipur government na order tawkhre haide paus na makhatana haidabadi Nagamisam taruk hat khibagi thodok da janaba sing phagadabane haina hawkhiba jun mangadagi liangmai naga community Maitai amasung Nepali residents singna namdailong da satharakiba economic blockade asi ngasiga thana numit kunganipani sure Imphal West ki SP na ngarang thokiba order amagi matungina additional SP Elo Rosit Iromna lit tawraga lambi paring ase mahusagom gari sathokasin yanaba henba forcing deploy tawba hawkhre haide Awang Sekmai CAC Mapu Palamdre Haide Imphal West District ki manung chanba Awang Sekmai CAC Mapu Palamdre chahi asigi February 13 phawba attendance register sign tawramba thengnare haina People's United Youth Alliance Puyana phongdokre thong ase ngasi Puyana Awang Sekmai CAC da yengsinba satpada thengnarake Puya ki Secretary General Longjam Abothemite na lusingduna satkiba khongsat aduda Hospital asigi leiriba infrastructure amadi staff singna thabak tawbagi moong yengsinke kongsara duga mari lainana longjam abothe mitaina pawmi singda hai hospital asida contract doctor mari yauna doctor tara taru staff nurse tara mathoi posting taba thengna rakhe hospital asida posting tara staff singi manungda malaria ki staff
awang sekmai area da malaria naba leitabana office da laglamdre staff nurse tara mathogi manungda ICU da duty puba nurse khara natana OPD da experience tanba lakpa nurse tamba singna duty puraga hospital ki nurse amata duty taramde hospital asigi ambulance ani leirabasu driver amakhak lei lenga ki driver aduna lekai gi mi nektuna masala glamdre haide kai fundai da singning khairak padagi lambi fauna khidre Tamenglong district ki manung sana leiba kai fundai da singning khairak padagi lambi fauna bak ya khidre pause sina phangba paw ge matung ina di singning khairiba mafam aduda ngaseyo anganbada Apex Company Private Limited na heavy machinery sing sizinaduna lambi sengdokpagi thaba akana mongda sathare pungkhara gi manung da de lambi asima hosagum phaunaraba yana lei haina so pawsna makhata na haide Kangpokpi thong manak namdelong da mathau taunaba akhanaba security force sing thamnaba order thokre haide Imphal West District ki SP na thokpa order amagi matungina MPS officer ahum inspector ama Central Armed Police Force CAPF ama dijila asigi police personnel kya Kangpokpi thong manak ki namdelong da akhanaba mathau taunaba order thokre Imphal West District ki SP na thokpa order amagi matungina mafam adu da duty tawgadoriba MPS officer ahum adade Rojit Additional SP LO Imphal West K. Dinesh Kumar Deputy SP CDO Imphal West Rescue Simre MDPO Lampel Inspector M. Jiten Singh OC Segmai Police Station Amadi Segmai Police Station Ge SI Amadi ASI Yauna Segmai Police Station Ge Person Tara CDO Imphal West Ki Team Ane Rapid Action Force RAF 194 Battalion Gi Company Ama CRPF 152 Battalion Gi Platoon Ane Yauri Loinana Hariba Temasagi Officer in Charge na Imphal West District Ki ASP KSS Sibakant Singh IPS na Oigan Haide Kamjong District KNA bina cross border attack sathaki haina marasi raduna Pungyar MLA na IRB thambina ba haijakhre Kamjong District ki Myanmar ga tainan leidiba tangkhul naga singna khundariba Kokan thana amasung Sangkalop khulsingda mafam asigi lambi thong na tai chadaba mi kongna tadaba amadi security ningthina leitaba ki khudongchaba lauduna Myanmar da base toba Kuki militant group KNAP ki khulai paiba cadre singna ngarang khul sing asida Indo Myanmar border landslaktuna attack tawraba matung yum kya mai thaduna ama attack kya thohan khre haiba Pungyar SG MLA leisio kai singna mara sirakle khulsing asida pamdaba thodok sing thokra matung MLA na pawmi singa unaba amada mahana hai Kamjong District ki Myanmar ga tainabata leiriba naga khulsing asiga Myanmar ronga hek thangnabata leiriba mafam sing asi KNAB amasung People's Defense Force PDF singi cadre singna active oina operate tawriba mafam singni hairaduna militant group sing asigi cadre singna Indo Myanmar border landslaktuna Kamjong District ta khundariba naga khunja singda toina ot naiba khulkaya mai thabagi thodok sing asi mafam aduda security matik sana leitaba maramna militant group sing asina tawningbata tawduna lakle haike mana makha taraduna hai ngarang khulasda KNAB na sathakiba attack aduda kaithel masa ama yauna saurakna yumtarani thoiro mai thake district asigi Phaimol Kuki khulgi matangda paladuna MLA na hai Phaimol Kuki khulasta leramba Kuki sing sehol ahum mari gi mamangdagi khulasi thadoktuna satkibadagi khulasi mi tadana lerakhiba khulne khulasi gi yum khara khulai paiba singna mai thakibani haike manam khatana hai Indian Security Force in border area singda control tawnabagi damak situation sing yengsinba haukhre amadi sahi asigi me Nifanda district asigi namli wangli amasung jet soro khulda Kuki militant singna mai tharamlaba matung khul sing asida naga khunja sing hanjinduna leirabasu yamna kina leiriba si koknana bagidam state government mafam asida ahenba security sing deploy tawinabasu appeal tawrakle mana makhata na hai mafam sing asigi khunja sing ngarnaba thamliba Assam Rifles sing da thajaba khara watpa maramna state government natural oiba force sing mathautai maduna maruina Indian Reserve Battalion IRB gumba state forcing thambiduna singumba attack sing tungda thoktana bahona biyo haike result in boycott tawre PWG Lilong Assembly Constituency da mirep oinanaba thorang tawriba ex engineer MD Rizaldin Bogi Mayum amasung mahaki manaw aniga loinana mamangda sathakiba amot pathabak sing adugidamak Rizaldin bu public boycott tawre hana KCP PWG MC unification ki zerol amana haire zerol asna high party na thamliba thingba sigi mayak to thabak tawraklabadi ngakpi roi MD Rizaldin harba misase ma kemung manung ki thorong khudimak ta su sarugya ba yaroi pangal khunai na su sangsafam pibigano haire Russia na Ukraine missile drone attack sa thabada mioi 13 sire Ukraine ki kono
ꯀꯤꯞꯇ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 16 ꯁꯤꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯤꯞꯇ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯂꯨꯆꯤꯡꯕ ꯇꯥꯏꯃꯨꯔ ꯇꯥꯀꯥꯁꯦꯟꯀꯣꯅ ꯍꯥꯏ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯅ ꯃꯤꯆꯝ ꯂꯩꯕ ꯃꯐꯝꯗ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅꯗꯤ ꯍꯟꯗꯛꯇ ꯌꯨꯀ꯭ꯔꯦꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯏꯅꯔꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗꯒꯤ ꯍꯧꯔꯒ ꯔꯁꯤꯌꯥꯅ ꯀꯤꯞꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯁꯥꯏꯜ 73 ꯑꯃꯁꯨꯡ ꯗ꯭ꯔꯣꯟ 193 ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯌꯔ ꯐꯣꯔꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯕꯣꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 12 ꯑꯃꯁꯨꯡ ꯗ꯭ꯔꯣꯟ 12ꯅ ꯀꯤꯞꯀꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ 32ꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯛꯇꯣꯕꯔ 13 ꯐꯥꯎꯕꯗ ꯄꯟꯆꯥꯌꯠ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯄꯤꯈꯤꯕ ꯍꯥꯏ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯣꯛꯇꯣꯕꯔ 13 ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯁꯤꯡꯅꯔꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯄꯤꯇꯤꯁꯟ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯧꯈꯤꯗ꯭ꯔꯦ꯫ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯗ ꯑꯈꯟꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕ ꯃꯔꯝꯅ ꯍꯥꯏ ꯀꯣꯔꯠꯀꯤ ꯋꯥꯔꯦꯞ ꯑꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 13 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯌꯥꯊꯪ ꯑꯗꯨ ꯍꯣꯡꯗꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯄꯤꯇꯤꯁꯟ ꯑꯃ ꯖꯁꯇꯤꯁ ꯅꯣꯡꯃꯩꯀꯥꯄꯝ ꯀꯣꯆꯤꯁꯣꯔ ꯁꯤꯡ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯑꯦꯝ.ꯕꯤ. ꯑꯟꯖꯔꯤꯌꯥꯒꯤ ꯕꯦꯟꯆꯅ ꯍꯤꯌꯔꯤꯡ ꯆꯠꯊꯈꯤ꯫ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯗꯤ ꯀꯨꯝꯖꯥ 2022ꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯍꯨꯠꯁꯤꯡ ꯐꯝ ꯊꯥꯗꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 4 ꯍꯦꯜꯂꯕ ꯐꯥꯎꯕ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯣꯔꯠꯇ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯁꯦꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨꯁꯨ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯡꯅꯔꯛꯈꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 243(e)ꯒꯤ ꯃꯇꯨꯡꯏꯟꯅ ꯄꯟꯆꯥꯌꯠꯀꯤ ꯃꯇꯝ ꯆꯍꯤ 5ꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯍꯨꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯁꯦꯝꯂꯒ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯄꯨꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅꯁꯨ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯗ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯂꯨꯄꯥ 300 ꯐꯪꯍꯟꯗꯨꯅ ꯅꯨꯃꯤꯠ 115ꯅꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯧꯔꯤꯕ ꯕꯤ.ꯖꯤ. ꯔꯥꯝꯖꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗꯅ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟড ꯐꯥꯔꯃꯔꯁ ꯋꯦꯜꯐꯦꯌꯔ ꯑꯃꯗꯤ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟꯅ ꯉꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯚꯤꯀꯁꯤꯠ ꯚꯥꯔꯠ ꯒꯥꯔꯦꯟꯇꯤ ꯐꯣꯔ ꯔꯣꯖꯒꯥꯔ ꯑꯦꯟड ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯒ꯭ꯔꯥꯃꯤꯟ ꯕꯤ.ꯖꯤ. ꯔꯥꯝꯖꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯂꯨꯆꯤꯡꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯥꯝ ꯊꯥꯔꯣꯏꯖꯝ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛꯇ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯒꯅꯥ ꯁꯝꯃꯦꯂꯟꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤ.ꯑꯦꯝ. ꯈꯦꯝꯆꯥꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯨꯔꯦꯜ ꯍꯥꯎꯁ ꯍꯣꯜꯗꯁꯤꯡꯗ ꯂꯨꯄꯥ 100ꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯕ ꯅꯨꯃꯤꯠ 115ꯅꯤ ꯊꯕꯛ ꯁꯨꯍꯟꯒꯗꯕ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯥꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯚꯥꯔꯠ ꯑꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯚꯤꯀꯁꯤꯠ ꯚꯥꯔꯠ 2047ꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯕꯤ.ꯖꯤ. ꯔꯥꯝꯖꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯒꯗꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫